Manipur News.channel mayam taram luksari luina ngasi maroi pau sing pijuri. Bonila na Thangal Bazar ki Suro Pharmacy lagi lupa lakh taram do henbagi Benobet and Amadi Medisali Ointment Piece lising kun mari tha humda laiki bagi sening sing matau karam masuk yang lo hidak sing ase Suro Pharmacy na Bonila da piram nibano haibai wang ama hanglakdi. Say no mangi thorum sing lep lagani Manipur class 10 amasung 12 exam thagadoriba sigi yenglaga lakliba February amadagi amiki oini say no mangi thorum sing exam loi power lep lagani hain apunu Manipur matam ise kanglup amiki mifam amanangasi warip lokre sumang thelong lampak lekai community hall sing amadi outdoor punamakta hariba matam asigi onung da pangthoklaroi adumapu hariba examination sing manung oirabasu auditoriums soundproof oiba ka singi manungdadi isei pangthopagi ayaba leigani leibak miyam amadi mari lenaba singa chentok sarukli sentok sariba Hemant Singh Elias Oza Tolan amasung Lansram Tomba mayamna Hitler sab haina khanariba samang lag saknai review esina mayam yafamda chentok sarukli kokomi amadi IDP singna Manipur gi sangai festival pangthok pidanaba atim mathalak pada sumang lila ge punba loop oireba Manipur State Sumang Lila Council busu support tawjaning duna government gi mafamda sumang lila Yohan Bidanaba Hajarubada Gomena Sumang Lila Council Amadi Mahaki Makhada Ladiba Sumang Lila Kanglup Amadi Sumang Lila Roisingda Makoina Lanai Oina Amadi Kanglup Oina PDB Scheme Grant Sing Kudong Sabasing Blacklist Togani Haina Pakum Pirakpada Ipai Jadana Amasung Madubu Kaidanaba Mamintagi Oina Festival Asigidamak Chepau Kawan Namdana Tangai Festival Layang Naba Advisory Sing Amasung Sumang Lila Punamaki Musing Punna Mifam Pangtok Laga Matungda Yanaduna Festival Asi Saruk Yazarabani Adubul Laibak Tibadi Ekoigi Nusijaraba IDP Sing Amadi Laibak Miyam Gitamukta Matam Punamakta Lamjing Biriba Kokomi Amadi Mayan Nabapunamana Bibirakpa Yatangi Mayokta Oina Lek Thokre Asigidamak Iral Oiruraba Ekoi Anigi Itakta Thambiriba Ating Punam Asi Matam Sangna Sumali Labu Manipur Laibak Lehaudagi Mangdanaba Honabada Asobugi Thogai Kya Pujarak Laba Sumali Lagi Thabuba Lilaroi Amadi Higaroi Nikhanbiduna Ngapinanaba Amadi Thambiriba Ating Basing Asi Hantopinanaba No Luxury Hari Yamna nuwaita pau amada khongam pat khunauda farm of mai sakre mai ase kadai karidagi horkibano haibadu khangba ngamkdri makha taba pau mayam puna ngaiminasi Langon Zone 3 gi miyamda Kitremem Bonila na lale haizagadabani haina kanglaipak Communist Party na akanba warning thamlakli hokiba November gi sesat kumathoida Kitremem Bonila bu Luki Comrade singna mafam amada wahang pahang chatharaba matungda numidang wairam mayimda halanki madugi case asigi asumba puthoknanaba gidamak tijan humjanbada mathau tagadaba waram oiraga makhogi mobile phone sing adu Comrade singna loksanduna paisal hoki madubu laksaningi wafamdi thangnaba numit November gi chechat kunithoi gi ayuk anganbada pung 9 adwaida hokiba matam Kharagi mamangda Luki Myoy khara asoi angam yaukiba Langol Zone 3 gi quarter ama yauna mafam adugi quarter Karada Security Force ki combined team na laktuna thiba humbagi thabak chasaramki madugi matung numit kharani leraga November gi chechat kuntaruki ehing nungai pung 12 aduwaida hariba mafam adumuktada masing yamlaba security force ni chingnaba sakangdaba khulai paiba singna mafam adda leiriba khunja singbu phuba seba yauna aki akhang pirambagi thabak chatharamkiba adu Bonila hairibi nupimsa asina mahaki mobile phone adu yauriba proof sing adu leibak miyamda party na pongtok tringaida ekhogi kuttagi mangananaba Bonila amadi Mahaki naknaba miyasingna aranba wakhalna sagatlaga mafam aduda losalamgani haijanduna mari sunglei lenadaba mafam aduda tiba humbagi thabak tathanbadagi laibak tiba thudok adu thokibani haibasi loop asina tijanbadagi sab chana khangba ngamle Bonila na khangjingadabadi customer singda tritan tawraga kihanba adugumna party dasu kihangi haibadu afaba karisu oirakloi haibasi khangjanba phai nahakna chatakiba thawong sing Asigidamakta Langol Zone 3 gi miyamda Bonila na lale haizagadabani masigi makha tarakpa oina hokiba chechat tare nomaiji namita Bonila na social media da thadorokiba video clip amada mahakna miyamda namthak tokiba adugidamak ngakpinanaba haijabagi mahutta masagi maran sing adu hedoglaga landaba sadana wa ngangliba adu kudakta lepkodabani kudam changjamga loinana sabak phakliba asi phawada mahak miyamda sumba wa amata ngangdri nangna khangadabadi nahaki proof kudima ekhoigi kuta lei haibasi kaugdaba phai tha ahum kaktada nahakna Bonila clinic ki mingda Thangal Bazar gi Suro Pharmacy dagi Benobet and amadi Medisalic Ointment piece lising kun mari gi chahum lekiba gi data ekoina phangki haibasing asi kakdagi lupa lakh tara humdoi gi lising kunthra ni madu bitara gadi sahi ahum asida nahakna
namthak toraga miyamdagi khongkolangadabadu 20 crore henbagi senfam oigani nang kayamu ngak thekatlaga chatpa nupi machana haibasi ekhoina haidrabasu miyamna hena khangi ngakkanbi kanaba amata leiroi party na nangonda thamkiba wafamsing adu ahongba amata leiroi sasinaba cream adu yonduna miyamdagi namthak toraga khongkotkiba senfamsing aduna lepsaliba sana lupa lan thum sing adu kaithokraga customer singda paisa sing adu watna masa masada antokadabani haina Kangleipa Communist Party KCP akano warning thamlakli Honorable MLA Y Khem Sang Litan Sarai Khong Relief Camp da khongcha tawang ngangluba kuki IDP ama kuki singna social media da chengto ankre kuki no pi ama Christmas ki Impal da shopping toba chatki haina thorakpada kuki gi kanglupna kangbai dagi pharaga mayumda halan kre hairi sangai festival saruk yaruba miyoi singna phanglakpa senpham sing adu ITB singda sina halu haina Hemant Kumar na phongtorukli amang ata thokiba singi sang yenglaga chen phangana na ko komina Bisnupur gi deputy commissioner da haijakre lakliba sahi solising ani kuntaruk 2026 ki high school living certificate examinations mayamne metric exam haira khana riba exam ase lakliba 2026 ki February 23 dagi horagani haina board na timetable thokre call web na maram oraga Manipur yauna yellow alert lauthokre Indian Meteorological Department na Manipur yauna awang nongpo amadi awang bara ki saruk singda ka hena lesin thagani haina lauthopaga loina miyam da sesena bidongta yellow alert lauthokre awang nongpo ki oina Manipur Mizoram Meghalaya amaju Assam singba state sing asida midang dagi horaga chaliba tha ase 24 Lechin ka hena thagani hairi awang nungsuk amasu India nungsuk thamu saruk singda December 10 amasung 22 ka hena lechin thagani yellow alert lauthoki bafam sing asida leiba miyamna section bagi tangai phadaba lei IMD gi official na website da changduna oirakpa yab film sing adu khangtonanaba honagadabani hairi awang barak ki saruk singda suphiam asi maram oiraga ingbagi sang Celsius degree ani daginan mari pawa hantarakpa yai hairi hojik pawa ani marwe pawa biza matang asila jare makata babde kidamak mayang punangai minasi loina channel asimnung sibidana like and subscribe to be removed